Nungcnaba Nupa Nupi hu Thakminnabada Nupa Sire Nupi laikannari. Yamna tangna thokpa thodok amada Nungcnaba Nupa Nupi ani punna siminargani haiduna hu Thakminnabada Nupa Sire Nupi laikannari. Thodok asi tha asigi amagi numidang pung 8 lom tarakpada thokibani. Laikhidraba naha adugi maming abujam anil kaman chahi 53 apokpa e boy kawi. Lamsang PS na koliba mayang langjang taningdagini aduga rimsta laikannaribi nupi adugi maming na ayekpam sangita chahi 18 apokpa e dinababu kawi. Jiri bamgi babu khulagi laklaga porampata laibani hairi. Thodok asigi matangna police tagi phangba pauna hai. Thodok thokhiba numitchida makoi ani koiba chapminaruraga numidang pung 8 lom tarakpada laikhidraba anil kamangi manaw nupagi phonda mahaki phondagi sangitana nakhoigi nayambadu hu thaklure mahaki punsi kannaba hospital da punabagi damak lamsangna leire hairki hairi. Pau si tabadagi anil kamangi phonda amuk hanna tawbuda phangba ngamkide adubu amuk hanna phone tawbuda hu thakluraba anil kamanna phone pairaktuna mahak karino ama thaklure hojik phumlaugi oil pamda leire hairki loinana mahapu kanbinaba hairakpadagi khudakta mafam aduda chatlaga makoi anibu rimsta pukhatuna laikannaki. Adum oinamak anil kamandi ngarang ayuk angan bapung anirom tabada laikhidre hairi. Thodok asigi matangda thijinbinaba laikhidrabagi imung manungi miyoisingna lamsang PS da wakatkre. Adum oinamak police na laukhatpa case ki matung inna ma ke hakchang asi rims ki mirel changda postmortem examination tawraba matung imung manungda khusinakre hairi. Hojik phawgi oinadi police ki maikaidagi thijinba haupuda ngairibanina thodok asigi matangda karamna thokhibano haibagi chap chaba langla langjin khangba ngamdri hairi.